Hello ma'am, proper webinars kitchen da taram nokjari ma'am ngasi aina thongdui je kaina abda ko sigi sajana se si sajana leire sigaina hinjang machan khara su thamme ba ko siga khamen dagi ade alu khamen sinbi tilhau kaya to sabot beans ke ka to leire ba ko ado ina sajana se hapagaina si hinjang thongge sambar thongdui ne ba ko ado sajana se jaura gadi sambar se hawbe ri sajana jaudra gadi sambar se hawba khara wale ba ko sambar da sajana se jam chane ba ko ado mane hinjang da hapa chana bai tare ado sajana se ko mite ron jum sajana aina re ko adi atopa kanguna di sajan joy nei ado english na drumstick haraga su khangnei na ko ado dong se sajana se hapa ga sambar se thonga ge ado mayam jengmina si hinjang se hawba hawta ba ko ado chainang gi thong da jate ado nang se sajana se semba hawrage ko sajana se hana ise loina khatoge ko sajana se sigale re sabji sing se sebo chu leire bean su khara jawre jamudi haptu nte khaji khaji tani aina haptu se adu duna khamen ju macha ma hape tomato su leire alu tilo sing je loi semma ga bai huji ko sajana se hana chakku sine ne mathaki cover se loina khito e haidi ko magi masing je uthokpa tar di huren sajana se loina kilre ne ba konjang da putu matanda adu duna aina mapu se hana khito ko ne ba ko asmain to na sajana sing je loina khito siuji पर थोंग बसिना ने उलांग थादा हावी आईडी सिंतक तो बमा जावी दना को अदुगा मचन की सब्जी सिंग सुम जावबनी ना हावे बको सजना अदुना ए सांबर से राम तो इतन थोंगे बको मसी सांबर थोंग बसिसु मे आम दचरागे जेंगमिना सि मे आम आईगी वीडियो से जेंगब्रे नोंगाइबा मे आईगी चैनल से लाइक शेयर सब्सक्राइब तो बिरो मे आम अदुगा सपोर्ट मे आम तो बिरो नो नो वीडियोस मे आम पुरागा लाक्चगे अना थोंजरीब खर से हागदब मानब्रा हागदब मानब्रा दुसु खर हाइबिरो हिंजांग जिसु सेमेबको हिंजांग सेम लोरसुंदा हवाई से जोंसे हवाई से अरल दालुनेबको असिसे अइना ने अखोगी तेंगोन मचा मने बे लौसे लौरगा फजना कुकर सिगा हापगा जामधोगा हापचलगबनेबको हापचलगा इसिंग खरा हापचलगे इसिंग जे हापचलगा यते केंदा हापरोमको मखों कुंजला कुकर द फुतोरबनेबको गैस सिगा सु थांगलगे मखों कुंजला गैस सिगा सु एक थांगललेको हंगल सिसे मुन्नाबगी फुलिंगेदा आइना जोंसे सिदा साइसिंग बे सब्जी सिंग सिगम को महे लोइने चामधोगा इसे लोइना दिदि तोरो थमेबा आलू पोटैटो सिसु खर सेमे बीन सिसु सांगतक तो सेमे सिना सबो सिसु सांगतक तो सेंगे अरे बेरिंडी सिना जोंसे बिंदी सेना मयो मतुंगा से कथलगा साइ थमेबको आदुगा ब्रिंजाल से कोइ खामिन सि सांगतक तोरगा इना सेमगा थमेबा से जो सजना से साइ मकु खेतो खिबदो अदुमतला संग खजि खक जाउसे कसुमता काइदे फजना सेंगा जामदो थमाबनेबको असे आलू से खतंग कनो तोरो तारे खतंग चौमल दर माने आइना इना से सेमे आइदा पिसम थोगा सेंदोगे को अदुस माइ तना लोइना मचन जलेना रेडी टोरसना लाल लाल टमाटर रो कोइ खमेन सिन बिदो अदुम खजना ख चॉप तोरगा थमेबको मचु से फजद्र दको अदुगा असिगना लेरिसि आइना ओनियन चखरा चॉप तोरगा थमे अदुगा सिना कनोगा कोगी अदरक लसुन नाइदि तिलौ चना मसुबदुनेबको अदुगा सिना राय हंगाम मरुदा अदुसु एना पचै मचन लोइना रेडी तोरा थमबनेबको रे चिथावरनी एनाको अदु बेली बखोगी तेजपत्ता से असिसु अमना अहुम थो थमे अदुगगी दि अखोइना दालचीनी सु लेरेसने बरी इलायची तो अदुदुनेबको असना करी पत्ता दो अकंग मनियबको अका अतेको दि लेतरे अदुदुना अकंग वसोइना हापके नेना थमे बचन जिंगे लोइना सिदा रेडी तोरगा थमेबको असिगे रेडी तोरगा हवाई दुसु कामे हवाई दुसु कामदना मुंदा इना मही से मने मनिन थादोगा थमेबको अदुगा मुंजु मुल्ले अखोगी तोइबसु ओइदेबको अदुगा होजे आइ ngasai सेमगा थमा सब्जी सिंग से हाना हापचलसि आलू से हाना हापचलेको आलू से हापचलगा ते मचन जिंग जिसु मथंग मथंग ओइना हापचलसिको आलू से हापचले बीन्स हापचले अदिगेदि सेबोट सु हापचलसि खामेन सु हापचनदोइनि खामेन से सेमना थमदने को आतंग सेमना मचु मेक लेसलेबको करिगिनो खंगदे अर खामेन सु हापचले अदुगेदि सेबोट सु हापचले
ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯕꯤꯟꯗꯤꯗꯨꯁꯨ ꯍꯥꯞꯆꯤꯟꯗꯣꯏꯅꯦꯕꯀꯣ ꯕꯤꯟꯗꯤꯗꯨ ꯃꯄꯨꯝ ꯃꯄꯨꯝ ꯍꯥꯞꯆꯤꯟꯗꯣꯏꯅꯦꯕꯀꯣ ꯑꯗ ꯁꯕꯖꯤꯁꯤꯡꯁꯦ ꯂꯣꯏꯅ ꯃꯨꯟꯗꯣꯏꯅꯤꯀꯣ ꯌꯥꯝꯅ ꯀꯨꯏꯅ ꯐꯨꯠꯇꯣꯏꯁꯨ ꯅꯠꯇꯦ ꯑꯃꯨꯛꯇꯅꯦ ꯑꯩꯅ ꯀꯥꯝꯗꯣꯏꯁꯤ ꯀꯨꯀꯔꯗ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯁꯖꯤꯅꯥꯁꯦ ꯗ꯭ꯔꯝ ꯁ꯭ꯇꯤꯛꯁꯦ ꯑꯁꯤꯁꯦ ꯃꯣꯏꯅ ꯍꯥꯞꯆꯜꯂꯦ ꯉꯁꯥꯏ ꯍꯋꯥꯏꯁꯦ ꯐꯨꯠꯄ ꯃꯇꯝꯗ ꯑꯩ ꯊꯨꯝꯁꯦ ꯍꯥꯞꯈꯤꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯊꯨꯝꯁꯦ ꯈꯔ ꯍꯥꯞꯆꯜꯂꯒꯦꯀꯣ ꯊꯨꯝꯁꯦ ꯑꯁꯤ ꯑꯃꯨꯛꯇ ꯂꯣꯏꯅ ꯍꯥꯞꯆꯤꯟꯗꯣꯏꯅꯦ ꯁꯤ ꯆꯥꯃꯁ ꯇꯪꯈꯥꯏꯁꯤꯃ ꯍꯥꯞꯆꯤꯜꯂꯒꯅꯦ ꯐꯨꯠꯂꯗꯤ ꯍꯋꯥꯏꯁꯤꯒꯁꯨ ꯔꯣꯁ ꯆꯪꯉꯅꯤ ꯊꯨꯝꯒꯤ ꯑꯗꯣ ꯏꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯁꯤꯒꯁꯨ ꯔꯣꯁ ꯆꯪꯉꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯞꯆꯟꯕꯅꯦ ꯀꯨꯀꯔꯁꯦ ꯊꯥꯡꯒꯠꯂꯦ ꯀꯨꯀꯔꯁꯦ ꯊꯥꯡꯒꯠꯂꯤꯉꯩꯗ ꯖꯝꯖꯥꯅ ꯀꯥꯝꯃꯛꯇꯣꯏꯅꯦ ꯑꯃꯨꯛꯇꯅꯤ ꯀꯥꯝꯃꯛꯇꯣꯏꯁꯦ ꯑꯩꯅ ꯑꯗꯨꯒ ꯈꯥꯡꯁꯤꯁꯨ ꯑꯩꯅ ꯁꯦ ꯇꯦꯡꯗꯣꯛꯑꯒ ꯊꯥꯡꯒꯠꯂꯦꯕꯀꯣ ꯁꯣꯝꯗ ꯀꯨꯀꯔꯁꯦ ꯀꯥꯝꯃꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯀꯨꯀꯔꯁꯦ ꯉꯥꯏꯁꯤ ꯑꯗꯨꯒ ꯑꯩꯅ ꯌꯥꯝꯅ ꯃꯊꯧ ꯇꯥꯕ ꯑꯃ ꯀꯩꯅꯣ ꯁꯝꯕꯔ ꯊꯣꯡꯕꯗ ꯍꯥꯏꯔꯒ ꯁꯤꯒ ꯏꯝꯂꯤꯒꯤ ꯄꯦꯁꯁꯦ ꯏꯝꯂꯤꯒꯤ ꯄꯦꯁꯁꯦ ꯌꯥꯝꯅ ꯃꯊꯧ ꯇꯥꯏꯕ ꯑꯩꯈꯣꯏ ꯇꯣꯃꯥꯇꯣꯅ ꯍꯥꯎꯕ ꯃꯍꯥꯎꯗꯨꯒ ꯑꯁꯤ ꯍꯥꯞꯄꯒ ꯍꯥꯎꯕ ꯃꯍꯥꯎꯗꯨꯒ ꯃꯥꯟꯅꯗꯦꯕꯀꯣ ꯑꯗꯨꯅ ꯈꯥꯃꯦꯟꯁꯤꯟꯁꯨ ꯇꯣꯃꯥꯇꯣꯁꯨ ꯃꯊꯧ ꯇꯥꯏ ꯏꯝꯂꯤ ꯄꯦꯁꯁꯤꯁꯨ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯃꯪꯒꯦ ꯃꯄꯨꯝꯗꯣ ꯂꯩꯔꯒꯗꯤ ꯃꯪꯒꯦꯗꯣ ꯍꯥꯞꯄ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯃꯪꯒꯦꯗꯣ ꯕꯖꯥꯔꯗ ꯑꯐꯕ ꯐꯪꯉꯛꯇ꯭ꯔꯕ ꯑꯗꯨꯗꯨꯅ ꯄꯦꯁꯁꯤ ꯑꯣꯏꯅ ꯂꯩꯔ ꯄꯨꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯄꯦꯁꯁꯤꯒ ꯑꯩꯅ ꯏꯁꯤꯡ ꯈꯤꯇꯪ ꯃꯤꯛꯁ ꯇꯧꯁꯜꯂꯒ ꯉꯥꯏꯍꯥꯛ ꯊꯤꯠꯂꯒ ꯊꯝꯃꯒꯦ ꯁꯤꯁꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯃꯨꯛ ꯑꯩꯅ ꯍꯣꯔꯦꯟ ꯏꯟꯖꯥꯡꯁꯦ ꯁꯣꯛ ꯇꯧꯕꯗ ꯆꯪꯒꯗꯕ ꯃꯆꯜꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯔꯦꯗꯤ ꯇꯧꯔꯦ ꯀꯨꯀꯔꯁꯤꯒ ꯉꯁꯥꯏ ꯊꯥꯡꯒꯠꯈꯤꯕꯗꯣ ꯑꯗꯨꯝ ꯃꯨꯜꯂꯦ ꯑꯃꯨꯛꯇꯪ ꯀꯥꯝꯃꯒ ꯊꯥꯡꯊꯔꯦ ꯑꯗꯨꯝ ꯁꯕꯖꯤꯁꯤꯡꯁꯦ ꯂꯣꯏꯅꯁꯨ ꯃꯨꯜꯂꯦ ꯑꯗꯣ ꯇꯣꯏꯕ ꯍꯥꯏꯗꯨꯁꯨ ꯑꯣꯏꯗꯕꯅꯦꯕꯀꯣ ꯈꯥꯡꯁꯤꯁꯨ ꯁꯥꯔꯦ ꯈꯥꯡꯁꯦ ꯁꯥꯔꯒ ꯀꯩꯗꯧꯅꯤ ꯊꯥꯎ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯕꯔꯤ ꯏꯂꯥꯏꯆꯤꯁꯦ ꯑꯁꯤꯁꯦ ꯍꯥꯟꯅ ꯊꯥꯗꯔꯒꯦ ꯌꯦꯡꯉꯨꯁꯦ ꯕꯔꯤ ꯏꯂꯥꯏꯆꯤꯁꯦ ꯍꯥꯟꯅ ꯊꯥꯗꯔꯒ ꯑꯩꯅ ꯕꯦ ꯂꯤꯞꯇꯣ ꯑꯩꯈꯣꯏꯒꯤ ꯇꯦꯖꯄꯇꯥꯁꯦ ꯑꯃꯨꯛ ꯊꯥꯗꯔꯦ ꯇꯦꯖꯄꯇꯥꯁꯦ ꯊꯥꯗꯔꯒ ꯑꯩꯈꯣꯏ ꯗꯥꯜ ꯆꯤꯅꯤꯗꯣ ꯑꯗꯨꯃꯨꯛ ꯊꯨꯒꯥꯏꯔꯒ ꯍꯥꯞꯆꯜꯂꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯆꯨꯝꯅ ꯅꯣꯔꯃꯦꯜ ꯑꯗꯨꯝ ꯇꯔꯀꯥꯔ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯁꯣꯛ ꯇꯧꯕꯗꯣ ꯑꯗꯨꯅꯦꯕ ꯑꯗꯨꯗꯤ ꯑꯔꯥꯏꯁꯦ ꯍꯪꯒꯥꯝ ꯃꯔꯨꯁꯦ ꯍꯥꯞꯆꯜꯂꯦ ꯍꯪꯒꯥꯝ ꯃꯔꯨꯁꯦ ꯍꯥꯞꯆꯜꯂꯒꯗꯤ ꯀꯩꯗꯧꯅꯤ ꯄꯦꯔꯦꯛ ꯄꯦꯔꯦꯛ ꯄꯣꯛꯈꯥꯏꯔꯛꯄꯗꯨꯅꯦꯕꯀꯣ ꯑꯗꯨꯝꯁꯦ ꯍꯥꯞꯆꯜꯂꯒ ꯄꯦꯔꯦꯛ ꯄꯦꯔꯦꯛ ꯄꯣꯛꯈꯥꯏꯔꯦꯕꯀꯣ ꯄꯣꯛꯈꯥꯏꯔꯛꯄꯗꯨꯒ ꯑꯩꯅ ꯃꯦꯊꯤꯒ ꯖꯤꯔꯥꯒꯁꯦ ꯖꯤꯔꯥ ꯃꯄꯨꯝꯒ ꯁꯥꯕꯨꯠ ꯖꯤꯔꯥꯒ ꯃꯦꯊꯤꯒꯁꯦ ꯖꯥꯡ ꯖꯥꯡ ꯍꯥꯞꯆꯤꯟꯈ꯭ꯔꯦꯕꯀꯣ ꯑꯗꯩ ꯇꯤꯜꯍꯧꯁꯨ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯕ ꯇꯤꯜꯍꯧꯁꯦ ꯍꯥꯞꯆꯤꯜꯂꯒꯗꯤ ꯃꯥꯏ ꯄꯦꯔꯦꯛ ꯄꯦꯔꯦꯛ ꯄꯣꯛꯈꯥꯏꯕꯗꯣ ꯈꯔ ꯇꯞꯊꯈ꯭ꯔꯅꯦꯕꯀꯣ ꯑꯗꯣ ꯑꯃꯨꯛꯀ ꯃꯣꯏꯅ ꯈꯥꯕꯩꯁꯤꯅ ꯇꯤꯜꯍꯧꯁꯤꯒ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝ ꯃꯔꯨ ꯀꯩꯀꯥ ꯂꯣꯏꯅ ꯑꯣꯠꯈꯥꯏꯖꯔꯦ ꯌꯦꯡꯉꯨꯅꯦꯁꯦ ꯕꯔꯤ ꯏꯂꯥꯏꯆꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯎꯁꯦ ꯐꯪꯕꯁꯦ ꯄꯣꯞꯊꯣꯔꯛꯏꯖꯥꯠꯅꯤ ꯆꯥꯎꯊꯣꯔꯛꯏꯕ ꯑꯗꯨꯅꯤ ꯑꯗꯨꯗ ꯑꯩ ꯐꯖꯅ ꯑꯣꯠꯈꯥꯏꯔꯒ ꯑꯁꯤꯁꯦ ꯉꯥꯏꯍꯥꯛꯇꯪ ꯃꯆꯨꯁꯦ ꯑꯣꯜꯂꯞ ꯇꯧꯅꯕ ꯑꯩꯅ ꯉꯧꯔꯒꯦꯕꯀꯣ ꯉꯧꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯀꯔꯤ ꯄꯇꯥꯗꯣ ꯑꯗꯨꯗꯁꯨ ꯑꯩꯅ ꯁꯤꯒ ꯍꯥꯞꯆꯜꯂꯦꯕꯀꯣ ꯍꯥꯞꯆꯜꯂꯒ ꯑꯃꯨꯛꯀ ꯑꯁꯤꯕꯨ ꯉꯥꯏꯍꯥꯛꯇꯪ ꯉꯧꯔꯦ ꯑꯗꯨꯒ ꯇꯤꯜꯍꯧ ꯆꯅꯝꯒ ꯁꯤꯡꯒꯗꯣ ꯑꯗꯨꯗꯣ ꯑꯩꯅ ꯁꯨꯒꯥꯏꯕꯗꯣ ꯌꯥꯝ ꯀꯨꯞꯅ ꯁꯣꯏꯕꯗꯤ ꯅꯠꯇꯦꯕꯀꯣ ꯌꯥꯝꯅ ꯄꯧꯅ ꯁꯣꯏꯕꯁꯨ ꯅꯠꯇꯦ ꯑꯗꯨꯗꯣ ꯑꯩꯅ ꯁꯤꯒ ꯍꯥꯞꯆꯜꯂꯦ ꯍꯥꯞꯆꯜꯂꯒ ꯑꯃꯨꯛꯁꯦ ꯉꯥꯏꯍꯥꯛꯇꯪ ꯉꯧꯔꯒ ꯃꯇꯨꯡꯗꯅꯦꯀꯣ ꯑꯁꯤꯒ ꯑꯩꯅ ꯑꯇꯩ ꯀꯔꯤ ꯍꯥꯞꯀꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯃꯁꯨ ꯍꯥꯞꯀꯦꯅ ꯊꯧꯔꯥꯡ ꯇꯧꯔꯒ ꯊꯝꯃꯦꯕꯀꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯨꯁꯨ ꯍꯥꯞꯄꯁꯤ ꯑꯁꯤ ꯉꯥꯛꯇꯪ ꯃꯆꯨ ꯑꯣꯟꯕꯐꯥꯎ ꯉꯧꯔꯒꯦꯀꯣ ꯑꯗꯨ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤ ꯌꯥꯝꯅ ꯑꯁꯥꯕ ꯃꯣꯔꯣꯛꯇꯣ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯃꯣꯔꯣꯛ ꯂꯩꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯅꯧꯇꯛ ꯇꯧꯕ ꯃꯣꯔꯣꯛ ꯌꯥꯎꯗ꯭ꯔꯅꯦ ꯑꯗꯨꯗꯨꯅꯦꯕ ꯑꯗꯣ ꯑꯩꯅ ꯃꯌꯥꯏꯗ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠꯇꯪ ꯇꯪꯈꯥꯏ ꯈꯥꯏꯕꯅꯦꯕꯀꯣ ꯄꯨꯔꯥ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯑꯗꯤ ꯂꯣꯏ ꯇꯣꯏꯈ꯭ꯔꯅꯤ ꯍꯥꯏꯗꯅꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯆꯜꯂꯦ ꯍꯥꯞꯆꯜꯂ ꯃꯇꯨꯡꯗ ꯉꯁꯥꯡ ꯉꯥꯡꯕ ꯇꯃꯥꯇꯔ ꯑꯩꯅ ꯁꯦꯝꯃꯒ ꯊꯝꯕꯗꯣ ꯑꯗꯨꯗꯣ ꯑꯃꯨꯛ ꯆꯥꯏꯁꯜꯂꯦ ꯇꯃꯥꯇꯔꯁꯦ ꯌꯥꯝꯅ ꯃꯨꯟꯅ ꯇꯣꯏꯅ ꯉꯧꯗꯣꯏ ꯅꯠꯇꯦꯕꯀꯣ ꯑꯗꯨꯝ ꯀꯥꯎ ꯀꯥꯎ ꯉꯧꯗꯣꯏꯅꯦ ꯀꯩꯅꯣ ꯑꯇꯩ ꯁꯕꯖꯤꯁꯤꯡꯁꯤꯁꯨ ꯌꯥꯎꯕꯅꯤꯅꯅꯦꯀꯣ ꯑꯗꯣ ꯑꯗꯨꯝ ꯃꯨꯟꯗꯤ ꯃꯨꯟꯕ ꯌꯥꯝꯅ ꯃꯨꯟꯅ ꯇꯣꯏꯕꯗꯤ ꯅꯠꯇꯕ ꯑꯗꯨꯒ ꯑꯩꯅꯁꯦ ꯇꯔꯀꯥꯔꯗ ꯍꯥꯞꯀꯗꯕ ꯃꯁꯂꯥꯁꯦ ꯁꯤꯒ ꯍꯜꯗꯤ ꯄꯥꯎꯗꯔ ꯖꯤꯔꯥ ꯄꯥꯎꯗꯔ ꯃꯤꯔꯆꯤ ꯄꯥꯎꯗꯔꯁꯦ ꯑꯗꯥ ꯆꯥꯃꯁ ꯇꯧꯅ ꯂꯧꯔꯒꯅꯦ ꯑꯁꯤ ꯐꯖꯅ ꯆꯥꯃꯁꯅ ꯃꯤꯛꯁ ꯇꯧꯁꯜꯂꯦꯕꯀꯣ ꯃꯤꯛꯁ ꯇꯧꯁꯜꯂꯒ ꯑꯩꯅ ꯁꯤꯒ ꯏꯁꯤꯡ ꯈꯔ ꯍꯥꯞꯆꯜꯂꯒ ꯏꯁꯤꯡꯁꯤꯗ ꯑꯃꯨꯛ ꯐꯖꯅ ꯅꯩꯈꯥꯏꯗꯣꯏꯅꯦꯕꯀꯣ ꯅꯩꯈꯥꯏꯔꯒ ꯊꯤꯠꯂꯒ ꯊꯝꯕꯅꯦꯕꯀꯣ 2 ꯃꯤꯅꯤꯠꯀꯨꯝꯕ 3 ꯃꯤꯅꯤꯠꯀꯨꯝꯕ ꯑꯗꯨꯃꯥꯏꯅ ꯊꯤꯠꯂꯒ ꯊꯝꯃꯦꯕꯀꯣ ꯑꯁꯤꯒꯤ ꯊꯤꯠꯂꯒ ꯊꯝꯕ ꯃꯁꯂꯥ ꯃꯍꯤꯁꯦ ꯑꯁꯤꯁꯦ ꯑꯩ ꯗꯔꯀꯥꯔ ꯇꯧꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯁꯣꯛ ꯇꯧꯗꯣꯏꯅꯦꯕ ꯉꯁꯥꯏꯒꯤ ꯑꯩꯅ ꯇꯤꯜꯍꯧ ꯑꯗ꯭ꯔꯛ ꯄꯤꯌꯥꯁ ꯂꯁꯨꯟ ꯇꯃꯥꯇꯔ ꯐ꯭ꯔꯥꯏ ꯇꯧꯔꯒ ꯊꯝꯕꯗꯣ ꯀꯩꯅꯣꯗ ꯈꯥꯡꯗ ꯑꯗꯨꯒ ꯑꯩꯅ ꯑꯁꯤꯁꯦ ꯇꯔꯀꯥꯔ ꯇꯧꯁꯟꯗꯣꯏꯅꯦ ꯁꯤꯁꯦ ꯍꯥꯟꯅ ꯇꯔꯀꯥꯔ ꯇꯧꯔꯒꯦꯀꯣ ꯈꯥꯡꯁꯤꯒ ꯍꯥꯞꯆꯜꯂꯒ ꯁꯤ ꯑꯣꯠꯈꯥꯏꯔꯒꯦ ꯐꯖꯅ ꯍꯥꯟꯅ ꯑꯝꯇ ꯅꯩꯈꯥꯏꯈꯤꯒꯦ ꯅꯩꯈꯥꯏꯔꯒ ꯑꯩꯅ ꯁꯤꯁꯦ ꯈꯥꯡꯁꯤꯒ ꯍꯩꯖꯤꯜꯂꯒꯦ ꯍꯧꯖꯤꯛ ꯈꯥꯡꯁꯤꯒ ꯍꯩꯖꯤꯜꯂꯒ ꯑꯁꯤꯁꯦ ꯉꯥꯏꯍꯥꯛꯇꯪ ꯉꯧꯅꯦꯕꯀꯣ ꯌꯥꯝꯅ ꯀꯨꯏꯅ ꯉꯧꯗꯣꯏ ꯅꯠꯇꯦ ꯃꯥꯒꯤ ꯃꯁꯂꯥꯁꯦ ꯂꯣꯏꯅ ꯀꯪꯍꯟꯕꯐꯥꯎ ꯉꯧꯔꯦꯕꯀꯣ ꯃꯁꯂꯥꯁꯦ ꯂꯩꯕ ꯐꯥꯎ ꯉꯧꯗꯣꯏꯅꯦ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪꯗꯤ ꯉꯁꯥꯏ ꯇꯔꯀꯥꯔ ꯇꯧꯕꯒꯤ ꯍꯥꯏꯐꯦꯠꯇꯪ ꯉꯧꯕꯗꯣ ꯃꯥꯒꯤ ꯃꯅꯝꯗꯣ ꯈꯤꯇꯪ ꯊꯥꯎꯁꯤꯒ ꯍꯥꯠꯅꯕꯒꯤ ꯍꯥꯏꯅ ꯑꯩꯅ ꯉꯥꯏꯍꯥꯛ ꯉꯧꯈꯤꯒꯦꯕꯀꯣ ꯉꯥꯏꯍꯥꯛꯁꯦ ꯉꯧꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯍꯧꯖꯤꯛ ꯑꯁꯤꯒ ꯍꯥꯞꯄꯛꯇꯣꯏꯁꯤ ꯌꯦꯡꯉꯨꯀꯣ ꯉꯥꯏꯍꯥꯛꯇꯪ ꯉꯧꯔꯦ ꯃꯍꯤꯁꯤꯗꯤ ꯌꯥꯝꯅ ꯀꯪꯕꯗꯣ ꯑꯣꯏꯔꯦꯕꯀꯣ ꯑꯁꯤ ꯆꯞ ꯆꯥꯅ ꯈꯔ ꯃꯍꯤꯁꯦ ꯈꯤꯇꯪꯗꯤ ꯂꯥꯛꯁꯜꯂꯦ ꯑꯗꯨꯒ
ꯃꯥꯒꯤ ꯃꯁꯂꯥ ꯃꯅꯝꯁꯤꯁꯨ ꯍꯥꯠꯂꯦ ꯍꯥꯏꯕ ꯀꯥꯟꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯍꯥꯞꯈꯤꯕ ꯁꯕꯖꯤ ꯑꯐꯨꯠꯄꯗꯣ ꯑꯗꯨꯒꯤ ꯊꯥꯡꯒꯠꯂꯒ ꯁꯕꯖꯤꯁꯤꯡꯁꯦ ꯍꯥꯟꯅ ꯍꯥꯞꯆꯜꯂꯦ ꯑꯗꯣ ꯑꯩꯒꯤꯅꯦ ꯍꯤꯟꯖꯥꯡꯁꯤꯁꯨ ꯁꯣꯛ ꯇꯧꯔꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯅꯦ ꯑꯩ ꯀꯨꯏꯅꯗꯤ ꯐꯨꯠꯂꯔꯣꯏ ꯍꯥꯏꯁꯦ ꯀꯩꯅꯣꯗꯤ ꯍꯤꯟꯖꯥꯡꯁꯤꯡꯁꯦ ꯂꯣꯏꯅ ꯃꯨꯜꯂꯕꯅꯤꯅꯅꯦ ꯑꯁꯤꯁꯦ ꯌꯥꯝꯅ ꯖꯥꯡꯅ ꯂꯣꯏꯔꯦꯕ ꯌꯥꯝꯅ ꯖꯥꯡꯅ ꯊꯣꯡꯕꯅꯦꯕꯀꯣ ꯁꯥꯊꯤꯅ ꯌꯥꯝꯅ ꯖꯥꯡꯉꯦ ꯌꯥꯝꯅ ꯂꯥꯏꯅ ꯊꯣꯡꯉꯦ ꯑꯁꯨꯃꯥꯏꯅꯕꯨ ꯊꯣꯡꯉꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯁ ꯂꯣꯏꯅ ꯆꯥꯕꯤꯅꯤ ꯂꯣꯏꯅ ꯍꯩꯅꯕꯤꯖꯥꯠꯅꯤꯀꯣ ꯑꯗꯨꯒ ꯉꯁꯥꯏ ꯃꯪꯒꯦ ꯃꯍꯤꯒ ꯊꯤꯠꯈꯤꯕꯗꯣ ꯑꯗꯨ ꯍꯥꯞꯆꯜꯂꯒꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯅꯠꯇ꯭ꯔꯒꯗꯤꯅꯦ ꯍꯤꯟꯖꯥꯡꯁꯤꯡꯁꯦ ꯂꯣꯏ ꯇꯣꯏꯊꯈ꯭ꯔꯅꯦꯕ ꯃꯪꯒꯦ ꯃꯍꯤ ꯍꯥꯞꯆꯤꯜꯂꯒꯗꯤ ꯌꯥꯝ ꯇꯣꯏꯊꯔꯔꯣꯏꯕꯀꯣ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯁꯧꯍꯜꯂꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯤꯗꯤꯛ 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 ꯁꯧꯍꯜꯂꯦꯕꯀꯣ ꯁꯥꯊꯤꯅ ꯍꯥꯎꯔꯦ ꯑꯩꯈꯣꯏꯗꯤ ꯁꯤ ꯌꯥꯝ ꯄꯥꯝꯅꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯣꯡꯉꯦ ꯑꯗꯨꯒ ꯑꯃꯨꯛ ꯌꯥꯝꯅ ꯃꯊꯧ ꯇꯥꯕ ꯀꯩꯅꯣ ꯁꯝꯕꯔ ꯊꯣꯡꯕ ꯇꯥꯔꯒꯗꯤ ꯁꯝꯕꯔꯒꯤ ꯃꯁꯂꯥꯁꯦ ꯍꯥꯞꯄꯒꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯁꯝꯕꯔ ꯃꯁꯂꯥ ꯍꯥꯞꯇ꯭ꯔꯒꯗꯤ ꯁꯝꯕꯔ ꯊꯣꯡꯕ ꯑꯣꯏꯗꯦꯕꯀꯣ ꯁꯝꯕꯔ ꯃꯁꯂꯥꯗꯣ ꯍꯥꯞꯇ꯭ꯔꯤꯉꯩꯗ ꯌꯦꯡꯉꯣ ꯑꯩ ꯑꯝꯇ ꯈꯥꯕꯩꯁꯤꯅ ꯑꯣꯠꯈꯥꯏꯔꯒ ꯌꯦꯡꯒꯦ ꯁꯕꯖꯤꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯃꯨꯜꯂꯦ ꯍꯋꯥꯏꯁꯤꯁꯨ ꯂꯣꯏꯅ ꯇꯣꯏꯕꯗꯨ ꯅꯠꯇꯦ ꯃꯨꯟꯁꯨ ꯃꯨꯟꯕꯗꯨꯅꯦꯕꯀꯣ ꯑꯗꯣ ꯑꯣꯠꯈꯥꯏꯔꯒ ꯑꯝꯇ ꯌꯦꯡꯍꯜꯂꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯝꯕꯔ ꯃꯁꯂꯥꯁꯦ ꯍꯥꯞꯆꯤꯜꯂꯁꯦꯕꯀꯣ ꯆꯥꯃꯁꯁꯤꯒ ꯈꯔ ꯍꯥꯞꯄ ꯆꯥꯃꯁꯁꯦ ꯄꯨꯔꯥ ꯊꯟꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯣ ꯁꯝꯕꯔ ꯃꯁꯂꯥꯁꯦ ꯈꯔ ꯆꯥꯏꯁꯜꯂꯒꯀꯣ ꯃꯇꯨꯝ ꯇꯥꯁꯟꯈꯤꯅꯦꯅ ꯑꯩꯅ ꯈꯔ ꯈꯔ ꯆꯈꯥꯏꯔꯒ ꯍꯥꯞꯄꯅꯦꯕꯀꯣ ꯍꯤꯟꯖꯥꯡꯁꯤꯗꯤ ꯌꯥꯝ ꯀꯨꯏꯅ ꯁꯧꯍꯟꯒꯗꯕ ꯑꯣꯏꯗ꯭ꯔꯕꯅꯤꯅꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯝꯕꯔ ꯃꯁꯂꯥ ꯍꯥꯞꯄ ꯂꯣꯏꯔꯒ ꯀꯩꯅꯣ ꯒꯔꯝ ꯃꯁꯂꯥꯒ ꯍꯥꯏꯐꯦꯠꯇꯪꯅꯤꯀꯣ ꯆꯥꯃꯁꯁꯤꯒ ꯃꯇꯣꯟꯗ ꯈꯇꯪꯇꯅꯤꯅ ꯍꯥꯞꯄꯤꯁꯦ ꯑꯁꯤ ꯒꯔꯝ ꯃꯁꯂꯥꯁꯤ ꯑꯃꯨꯛ ꯆꯥꯏꯁꯜꯂꯦ ꯒꯔꯝ ꯃꯁꯂꯥꯁꯤ ꯑꯃꯨꯛ ꯆꯥꯏꯁꯜꯂꯒ ꯆꯥꯏꯁꯤꯟꯕ ꯍꯥꯏꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯆꯥꯃꯁꯁꯤꯅ ꯑꯗꯨꯝ ꯆꯥꯏꯕꯅꯦꯕꯀꯣ ꯆꯥꯃꯁꯁꯤꯒ ꯅꯞꯁꯟꯅ ꯂꯩꯔꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯕꯔꯤ ꯏꯂꯥꯏꯆꯤꯁꯤꯅ ꯇꯛꯈꯥꯏꯔꯒ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯅꯦꯕꯀꯣ ꯑꯗ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯒ ꯂꯣꯏꯔꯦꯕꯀꯣ ꯄꯨꯝꯅꯃꯛꯁꯦ ꯍꯥꯞꯄ ꯂꯣꯏꯔꯕꯅꯤꯅ ꯑꯃꯨꯛ ꯈꯥꯕꯩꯁꯤꯅ ꯑꯣꯠꯈꯥꯏꯔꯦꯕꯀꯣ ꯑꯣꯠꯈꯥꯏꯔꯒ ꯍꯤꯟꯖꯥꯡꯁꯦ ꯆꯥꯎꯔꯥꯛꯄ ꯑꯃ ꯂꯣꯏꯁꯜꯂꯦ ꯍꯧꯖꯤꯛ ꯍꯤꯟꯖꯥꯡꯁꯦ ꯂꯣꯏꯅ ꯃꯨꯜꯂꯦ ꯑꯗꯨꯒ ꯉꯁꯥꯏ ꯍꯥꯞꯈꯤꯕ ꯊꯨꯝꯗꯣ ꯑꯗꯨꯗꯣ ꯈꯤꯇꯪ ꯆꯝꯃꯅꯦꯕ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯑꯂꯣꯏꯕꯒꯤ ꯑꯣꯏꯅ ꯊꯨꯝꯁꯦ ꯈꯤꯇꯪ ꯆꯥꯏꯁꯜꯂꯦ ꯑꯗꯨꯒ ꯂꯣꯏꯔꯦ ꯑꯩꯅ ꯍꯤꯟꯖꯥꯡ ꯊꯣꯡꯕꯁꯦ ꯑꯝꯇ ꯑꯣꯠꯈꯥꯏꯔꯒꯦ ꯍꯤꯟꯖꯥꯡꯁꯦ ꯊꯣꯡꯕ ꯂꯣꯏꯔꯕꯅꯤꯅ ꯐꯗꯤꯒꯣꯝꯁꯤꯁꯨ ꯈꯤꯇꯪ ꯆꯥꯏꯁꯜꯂꯒꯦ ꯐꯗꯤꯒꯣꯝꯁꯦ ꯆꯥꯏꯁꯜꯂꯒꯗꯤ ꯍꯤꯟꯖꯥꯡ ꯊꯣꯡꯕꯁꯦ ꯂꯣꯏꯔꯦ ꯍꯥꯏꯁꯦ ꯐꯖꯅ ꯈꯪꯉꯤꯀꯣ ꯐꯗꯤꯒꯣꯝꯁꯦ ꯆꯥꯏꯁꯜꯂꯕꯅꯤꯅ ꯃꯩꯁꯨ ꯑꯩ ꯑꯣꯐ ꯇꯧꯔꯒꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯆꯥꯅꯕꯒꯤ ꯍꯥꯏꯅ ꯈꯥꯏꯗꯣꯛꯇ꯭ꯔꯕꯅꯦꯕ ꯍꯤꯟꯖꯥꯡꯁꯦ ꯑꯗꯨꯒ ꯍꯤꯟꯖꯥꯡꯁꯤꯃꯁꯨ ꯊꯣꯡꯉꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯒ ꯕꯦꯔꯤ ꯑꯃꯁꯨ ꯌꯥꯝꯅ ꯁꯤꯝꯄꯜ ꯄ꯭ꯂꯦꯟꯗ ꯉꯧꯔꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯑꯃ ꯊꯣꯡꯉꯒ ꯉꯧꯕ ꯑꯃ ꯍꯥꯏꯅ ꯍꯥꯏꯗ꯭ꯔꯅꯦ ꯑꯗꯨꯃꯥꯏꯅ ꯕꯦꯔꯤ ꯉꯧꯕꯁꯦ ꯆꯥꯔꯒꯦꯅ ꯉꯁꯤꯗꯤ ꯇꯤꯜꯍꯧꯒ ꯕꯦꯔꯤꯒꯁꯦ ꯌꯥꯝ ꯁꯤꯝꯄꯜ ꯄ꯭ꯂꯦꯟ ꯑꯣꯏꯅ ꯉꯧꯔꯦ ꯑꯗꯣ ꯍꯤꯟꯖꯥꯡꯁꯤꯗ ꯁꯤꯒ ꯈꯥꯏꯗꯣꯛꯆꯔꯦ ꯍꯧꯖꯤꯛ ꯍꯤꯟꯖꯥꯡꯁꯦ ꯑꯩꯈꯣꯏ ꯃꯤ ꯑꯃꯒꯤ ꯆꯥꯡꯗ ꯁꯨꯝ ꯈꯔ ꯈꯥꯏꯗꯣꯛꯄꯗꯨꯅꯦꯕꯀꯣ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯥꯏꯗꯣꯛꯑꯦ ꯍꯤꯟꯖꯥꯡꯁꯦ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯁꯦꯝꯖꯕꯤ ꯊꯣꯡꯖꯔꯤꯕꯁꯦ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏꯁꯨ ꯍꯥꯏꯕꯤꯔꯣ ꯃꯌꯥꯝ ꯑꯁꯤꯒ ꯆꯥꯅꯕꯒꯤꯁꯦ ꯑꯩꯅ ꯔꯦꯗꯤ ꯇꯧꯔ ꯆꯥꯛꯁꯨ ꯁꯤꯒ ꯈꯔ ꯂꯧꯔꯦ ꯑꯗꯨꯒ ꯃꯊꯦꯜꯁꯦ ꯁꯤꯒ ꯕꯦꯔꯤ ꯕꯖꯥ ꯑꯃ ꯂꯩꯔꯦꯀꯣ ꯑꯁꯤꯒ ꯑꯆꯥꯔ ꯃꯤꯛꯁ ꯑꯆꯥꯔ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯁꯦ ꯁꯝꯕꯔ ꯊꯣꯡꯕꯁꯦ ꯑꯁꯤꯒ ꯇꯧꯔꯒ ꯁꯤ ꯆꯥꯗꯧꯔꯕꯅꯤ ꯁꯤꯒ ꯍꯩꯖꯤꯜꯂꯒ ꯑꯗꯨꯅꯦ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯇ꯭ꯔꯥꯏ ꯇꯧꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯈꯔ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦꯁꯨ ꯈꯔ ꯈꯪꯍꯟꯕꯤꯔꯛꯑꯣ ꯑꯗꯣ ꯑꯩ ꯆꯥꯔꯒ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯉꯒꯦꯀꯣ ꯁꯖꯅꯥꯁꯦ ꯁꯨꯃꯥꯏꯅ ꯊꯨꯒꯥꯏꯔꯦꯅꯀꯣ ꯁꯨꯃꯥꯏꯅ ꯊꯨꯒꯥꯏꯔꯒ ꯁꯨꯃꯥꯏꯅ ꯃꯪꯒꯦꯒꯤ ꯔꯣꯜ ꯌꯥꯎꯈꯤꯕꯗꯨꯅ ꯁꯤꯟꯇꯛ ꯁꯤꯟꯇꯛ ꯇꯧꯔꯒ ꯍꯥꯎꯋꯦꯕꯀꯣ ꯕꯦꯔꯤ ꯕꯟꯗ ꯑꯣꯏꯗꯣ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ